Manipur Top 20 News na tuman-tuman ba wala ba source hindi ko tsarga matamatang di ba maru ba ipaw sin patu kan kan jari ahanbada miyoi ba haiba jiba aikoi asi soidaba landaba kanasu leite adubu isa isuki amadi isagi thagachawa haibasi mina thagapagi muta isan thagachagadi kachin kya yawi haibadumak yamna seng laba wahumni adubu ngasi mak yamna viral oirakni ba matamamagi actress oiramba Maya Chowdhury-na mahakna haibi ba asi ꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯐꯖꯕꯁꯤꯃꯗꯤ ꯏꯁꯣꯔꯅ ꯄꯤꯊꯣꯛꯄꯤꯔꯦꯅ ꯑꯩꯅ ꯂꯧꯖꯩ ꯏꯁꯥꯅ ꯑꯦꯛꯁꯦꯞ ꯇꯧꯖꯩ ꯌꯥꯖꯩ ꯊꯥꯖꯖꯩ ꯑꯗꯨ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤꯗꯨꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯁꯥꯅ ꯊꯥꯖꯖꯩ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯅꯥꯒꯔꯤꯛ ꯑꯃ ꯑꯣꯏꯅ ꯚꯥꯔꯠꯕꯥꯁꯤ ꯑꯃ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯑꯦꯟꯊꯦꯝ ꯁꯛꯄ ꯃꯇꯝꯗ ꯂꯦꯞꯈꯠꯇꯨꯅ ꯂꯦꯡꯗꯅ ꯍꯥꯏꯔꯤꯕ ꯏꯁꯩꯗꯨꯕꯨ ꯕꯦꯕꯥꯔ ꯇꯧꯏ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯐꯨꯇꯦꯖ ꯑꯁꯤ ꯌꯥꯝꯅ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯕꯦꯕꯥꯔ ꯇꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒ ꯑꯁꯤ ꯃꯩ ꯊꯥꯕꯒꯤ ꯐꯨꯇꯦꯖ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤडिꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ ꯑꯃꯗꯤ ꯄꯥꯊꯣꯛꯂꯤꯕ ꯑꯩꯍꯥꯛꯅꯁꯨ ꯍꯟꯅ ꯀꯨꯀꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯉꯝꯕ ꯑꯊꯧꯕ ꯁꯤꯡ ꯊꯣꯛꯂꯛꯄꯒꯤꯗꯃꯛꯇ Video footage asi yengbu matamda yamna nungai fawi haibu maya kathukuna maya da kaino toksiningba fawi adubu haibi India sarkarna mainland India na di kari fawjano adumadi myamda thamjage makha takpada Sijipurda Brahmadagi changlakpa chinkuki refugee sing anobu sing changlakpa sing adu nisa loina chasalaga makhum mara khangdana nupi nupa punapna leminabagi footage amasu myamda share tawjari mà thế này cái lục kia anh đi nghe cái này là ai nó năng ăn này ta là như này rồi mà mình sẽ tóm em tim sinh say nó mà cạnh nó cho tôi nó rất sẽ thằng lại có tên nghe cái câu chuyện này anh này tao nào tùy chứ mà Tom's agency hong pia cái hàm mà ra cái căng pen mình nhắc đến cho hiểu lẽ nu teo mi thu min mà sponsor hong bỏ lo nong cái chuyện thằng này tiếng mà mà cái bạc cô anh này làm nó tập cái này của ole chỉ tôi gặp một điều cam vị trí rồi hệ được cần gì đây họ đi ngồi dưới sự nói nào nó nói họ đang quay lại lấy nó đi gần mà hỏi những cái tội gì đó có sợ tôi cũng gặp mà mà tôi cần tiêu cả các bạn like có cái gì thì mình sẽ làm anh em đừng lắm anh em ăn khỏi tao anh là mấy cáo luôn như này rồi đó lại chơi đúng không đang ở đây thì làm nuôi tiền mà thì nuôi tiền thì không làm chuyện sao đấy chứ sao mà chúng ta có thể làm anh là nhân nào sao con này như này rồi con mấy cái bạn nào á
你大家他们来能打我们其他公司能接受他啊，能接受。anh mình đừng phải nấu rồi và đường này tao nó mà đường này nó bằng pháo ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯥꯎ ꯑꯃꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯁꯨꯕ ꯅꯣꯝꯕ ꯇꯜꯂꯕ ꯁꯨꯅꯤꯡꯗꯅ ꯄꯩꯁꯥ ꯍꯦꯟꯅ ꯄꯥꯝꯕ ꯃꯤꯑꯣꯏ ꯀꯜꯆꯔ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯑꯃꯗꯤ ꯆꯤꯡꯀꯨꯀꯤ ꯅꯥꯔꯀꯣꯅ ꯀꯣꯚꯔ ꯇꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯌꯣꯠꯁꯜꯂꯛꯂꯕ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯁꯨꯅꯤꯡꯗꯅ ꯄꯩꯁꯥ ꯇꯥꯅꯤꯡꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯑꯣꯏꯅꯅꯕ ꯑꯃꯗꯤ ꯄꯥꯊꯣꯛꯆꯔꯤꯕ ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯠꯆꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯔꯨ ꯆꯦꯟꯗꯨꯅ ꯁꯨꯗꯅ ꯑꯃꯗꯤ ꯋꯥꯗ ꯅꯨꯡꯉꯥꯏꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯔꯨ ꯆꯦꯟꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯤ I like it and it's nice. That's so cool. ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯃꯁ꯭ꯌꯥ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯑꯃꯗꯤ ꯀꯌꯥ ꯑꯃ ꯅꯥꯕꯒꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯥꯎ ꯑꯃꯅ ꯔꯨꯁꯤꯌꯥꯒꯤ ꯔꯤꯁꯥꯔꯆꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯦꯟꯁꯔ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯕ ꯚꯦꯛꯁꯤꯟ ꯑꯃ ꯄꯨꯊꯣꯛꯑꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ ꯑꯃꯗꯤ ꯔꯨꯁꯤꯌꯥꯒꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯁꯄ꯭ꯂꯥꯏ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯇꯧꯒꯗꯧꯔꯤꯕ ꯇꯥꯔꯒꯦꯠ ꯑꯁꯤ ꯀꯦꯟꯁꯔ ꯇ꯭ꯌꯨꯃꯔ ꯑꯣꯏꯔꯤꯕ ꯁꯦꯜ ꯑꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯄ ꯑꯃꯗꯤ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯆꯨꯝꯂꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯚ꯭ꯌꯇꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯦꯟꯁꯔ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤꯃꯗꯤ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ